Yalomi Singama to a coxung sinadu Imaleba Kalhona Bohona Hodra Tungda Ningam Davakia Lakani Ranjita Golmai Manipur Yapun Basaktam Kaibi Yarahan Amukona Sinduna Hoki Basahi English Singamagasamapan Maudraga Terik August Marida Mio Lak Mangahin Manasarugadun Sakiba Reli Dubu Ning Singduna Sai Kuding Amukona August Maribu Manipur Integrity Day Haina Palan Pangtuna Laki Saru Amoina Angasisu Palan Thoramasi Amukona Sinduna Impalgi ZM Hall Pangtokri Tauramadugi Mangoinana Kangzebu Mamang the Labor Manipur Integrity Pillar Miamna Laikatun Ikaikumna Woodki Tauramaduga Mari Lena Kawi Mothers Issuation General Secretary Ranjita Golmain Haikibada Amukona Sahi Kuding August Mari the Manipur Integrity Day Haina Palan Pangtok Libisi Maram Sai Tauramashida Manipur Kunda Minari Purup Sing Kaibung Tanadana Bigi Apun Bigi Pire Badu Nahonana Ningsinghali Lamdam Sigi Saktam Kahandana Tamnaba Ekoi Puno Hotnamina Basangi Mitopna Lamdam Masibu Nomonogi Masit Kia Tokna Tugaina Bohotna Rivasing Asi Aikoina Kang Basangi Ipa Epo Hakaki Lerak Lava Ekogi Pari Purigi Weba Lamkia German Road Amasum Tiger Road Haina Maming Tondana Semjin Bigi Matakta Kanglagi Get ashibu Kuki inpi makhoigi Get ni Haina Pongdok Libakia Si Ekoi Amato Oina Koksung Shinaduna Puna Tengamina Basangi Asiguma Kaya Si Ekoina Tengadun Imaleba Kanabohona Hodrabadi Tunga Ningam Davakia Lakan Hena Fongdoki Tauramadura Madi Laina Amukogi President Nando Luana Hakibada Haukibasai English Magasamapan Maudraga Terik August Marida Mio Lakia Sarugiadun Sakiba Reli Dubuning Singduna Masum Numidura Miampuna Manipur Apun Magisaktam Kaidanaba Laumina Kiba Warebadu Laumina Kiba Warebadu Among Ahena Shashanabagi the Muksai Kuding August Marina Lakwa Manipur Integrity Day Tom Paktuna Lakli Amukogi Panamdi Lamdamasi Kunda Minari Puru Kanglu Kudimak Manaba Taktapuna Sakot Minaduna Apun Manipur Amagi Saktam Kahandana Tamna Bohonavani Manipur Masagi Suno Magi Culture Lazab Lamdamamu Oina Horakivani Adubu Barat Lenga Makaranga City Agitation Culture Am Oina Ontokli Barat Lenga Ki Divide and Rule Gi Policina Manipur Sitang Dulaita the Bapibam Amak Mayunari Lamdamasigi Yellow Missing Refugee Amagumna Relief Camps in the Lady Bara Sarkargi Masjid Makai Weba Taushilna English Laseramba Manipuranga CD Tangdulaita the Bapibam Mayunari Bara Lengana Kanglup Amada Ama Hygiene Kanglup Amada Ama Hygiene Taudunanga CD Lamdamasi Tangdulaita and Label Lamdama Haibatu Odri Manipur Miamna Matam Kra Noy Makolta Rehan Lamdamasi the Inkta Pahanjele Han Lawudi Langani National Highway Sing that Manning Tamna Satpangam Dribasibara Sarkana Atamna Satabatawoni Masimanangasi Pawada National Highway Sing the Pre Moment Lehan Mangam Dribani Ashiguma India Lenga Kipuxiel Sing the Tawona Manipur Tangdolitaba Purapungam Dribani Koki militant Singi Ming Lauduna Lambi Shem the Buhonara University India Lengana Karimata Haibangam Dribakarigino Asiguma Tawong Singashina Lamdamasi the Laminari Bakang Purup Singi Marakta Nushina Danavagi Masa Am Oheli Tuana Ladiba Lambi Sing Makuina Maming Tuan but India Lengana Yagadori Brahain Hanki ANE State Tariki delegates in Sarugyaduna Pangtokadaba World Indigenous Day Thoramiam Sarugyabiu Asankasar Thasagi Mapana Manipur Indigenous Forum Manipur State Chapter of the Northeast Indigenous Forum Sinduna Impalgi Palace Compound Labor City Convention Center Pangtokadariba World Indigenous Day Thoram the Lamdamasigi Mipungkudimana Corporation PVO Masum Sarugyabiu Thoramasi Northeast State Tarek delegate Kia Sarugyagani Haina Foramasina Sindurangasi Press Cap the Pangtokiba Paugi Mipamada Foramasigi Wangway Asankasana Pungtokri Mana Makatana Haikibida World Indigenous Day Thoramasi Kudingi Waina Northeast Divisions Forum Sundura Northeast States Singasida Rotation 9 Pangtuna Lapa Thoramani Say Sigoina Manipuna host Oina Thoramasi Pangtokadavani Masigi Timna UN left Kibamatu in the Indigenous People's Right to Self-Determination at Pathway Food Security and Sovereignty Haibisidu again Maramaduna Thoramasida Lamdamasigi Miamaruina Indigenous People Sing Sarugyabiu Indigenous People Haibisigi Matang Sayanaba Amatalati Masi Indigenous Singiweba Platform Mani United Nations Gi Guideline Matungina India Gi Natragana Malem Guina Indigenous Peoples Amatoina Saminana Vigi Platform Mani Akaknaba Tribe Natragana Community Amakaki Weba Wakum Nati Platform Masi Indigenous People Singi Right Namasum Identity Singadu Utuna Ladiba Issue Singasi Puna Tiangna Minana Bohana Bani
Imphal gi City Convention na pangthokudoriba World Indigenous Day gi thoram asida Indigenous Day gi thoram asida Assam, Arunachal Pradesh, Nagaland, Tripura, Mizoram amasung Meghalaya dagi delegate kya saruk yagani. Thoram asi Tripura gi Ningthauna Chief Guest, Nagaland amasung Manipur gi MLA sina Guest of Honor oigani. Special guest oina Tripura amasung Assam gi MLA kya saruk yagani. Thoram asiga mari lainana forum asi nahana lepkiba program sing aduda ahongba mata leiti. Thoram asi North East da leiba Indigenous people singi solidarity amasum amana amabu ikai khumnabadu utnabagi mapung oiba panamda pangthokani. Loinana UN gi lamjung makhad malemda leiriba Indigenous people singi hakki damakta pangthokpa thoram amu oibana thoram asida mipung khudimangna saruk yabi loinana thoram asi hena mapung phanabagi damakta August 9 amasum 8 da kanaguma lupsingna ban blockade na singba amata tawbiganu haina su appeal tawkhi. Lanjenarak liba mahairoi sing mathang saidigi education committee semduna mahi tamalagani. Lamlai Kendra Asomgi Lanjenarak liba mahairoi sing mathang sai English singaniga kunga taruktagi education committee ama semduna lemna mahi tamalagani. Loinana Gwaltabi khuligi hausi Lanjenarak tuna relief camp da lairiba mahairoi amasum Rohini College Kainakumari da engineering tambagi hostel pipuna sapam sakang lai palna puthoklagani haina phongdokri. Ngasi Imphal East ki lamlai kendra ki manungsana leiriba Sombum relief camp da Goltabi khulda ki lanjenarak tuna hausi Sombum relief camp da leiriba khunja singapuna phamina duna mifam pangthoklaba matungda sapam kanglai palna wafam asi phongdokhibani. Mangna makhatana haikibada hadak Manipur thokliba irang asina maram oiraga lamlai kendra asi khuntak lansi duna leiriba Goltabi khulgi khunja sing Sombum amasum Nongga da relief camp ani da leiri. Khul asida lenga ki thabak tawba mioi ani khak lei makhoi sing asi Mayum palakpa ngaktani lebak phabadi Goltabi khulgi mahairoi ama Rohini College Kainakumari the engineering tambasaki habigi nungaiba pau sitabadi hiram asiga mari leinana meeting ama pangtholaga mahairoi asigi tha taruki hostel gi phima ki mekedi gi pi bahobani makhatana lanjena dun leidiba Goltabi khulgi oiba education committee ama semlaga lanjenari ba mahairoi sing English ngani ga kunga taruki academic session dagi lemna mai tamalagani lanjenari ba imung singda masa lerik tambagi awaba matal heloi awaba polom asi mahangna angamba thak pugani loinana August thara miyam gi apun mifama pangthoklaga lamlai kendra gi web education committee ama semlagani semgadoriba committee asina lamlai kendra gi red zone oiriba hakthingna lana sugon khiba mafam sing haibadi sana sabi thamna pokpi yang pokpi sabungko khuno amasum sabungko khulgi mahairoi miyamda pangbu yaba mating singsu pangna ba khanagani Goltabi khulgi tungi yumbural semgal Goltabi khul khunjaw le sawani loinana red zone gi mafam khudimakta leiriba mahairoi sing leirik tambagi awaba ko gonba ngamlagani lamlai kendra de kephaba tunglam sat ama semba ngamgani haibigi pandamda lamlai kendra gi education committee semani loinana committee sin angamba thakta mahairoi sing gi damak thabak tawgani haikena su pausta makhatari I am na NNPG ga satminabigi wafam reject tawkhre NSN IM amasum Bharat Sarkar ani himakta taunakhiba framework ki sahi tara pharak beginning sing thorom pangthokhibaga loinana agreement adu nagamiyam gi sovereignty right pu India government masak khangmani haina lop asigi chairman ki utukona phongdokre chairman asigi mekedi NNPG gi working committee ga puna saminabegi wapamadu reject toraduna NNPG asi Indian constitution thajaba thamba kangbu amani haina su maral sibi gi mathakta makhoina nagagi political amasum historical identity sing compromise tawi NSN IM na loop asiga nagamiyam gi political solution amagidama puna thabak tawmina ba haibisi yamna khudong thinai oiba mani naga singi historical amasum political ideology compromise tawba group amataga NSN IM ga puna satminaroi NNPG hariba group asi India government na siamba kangbu mani NNPG gi integrity asi hangningai oi hairaduna hariba kanglobasi naga gi unique history asi karimata masa khangdaba kangbu mani NSN IM ki oina di naga ki tongwan ba constitution amasum flag ki wapam asi kaidongwai da compromise tawre hadi rims ta yengthina ba ayara pan pi basi isagi khongda thangyan sinjaboni amarjit khunai ama sakot pa haibisi araiba nati khunai du leiriba mi singdu gi makhas poli masida hotna ba kanba thamoi sengba miyambu nungsibiba hai singba miyambu lamjing lamtak pi bangamba leader marang kaina leiba mathau tai lairik leisu matik sana haiba lamdam am oiraba ta sakot khongjal yang singga dawribani ayat apan thoktuna amaga asum
yengsinaduna lairabadi sakotpada khurau thangali miyamgi lusingba leader asauba officer oirakpa haibisi yamna line hekta oirakpa nati asa amaga loinana tumba saba khangdana atuki mati hotnaraga phanglakpa ngathani mi amane hekta ai asau asang officer oining hairaga hekta oibi yaroi khudimak magi hotnabigi makha poli laibaki phanaba miyamgi yaifunaba hotnariba khudimak lamdam asigi miyamgi tungi figure ni awangba post khudimak pairiba singna thamoi singna miyamgi khalabadi awonba mapurakpa kari su uiba nati misam miyamna purakadaba nati miyamdi maduna mateng pangsinba khaktani lamdam asida lairiba rims hospital asi aikoigi layoi khraba ipai pusing aduna lairamba lamdam asigi miyamgi dama khalaga thambiramba mamal yamlabu khudolamani ngasidi rims na analeng kaya maru oiba daita lawbada natana lamdam asigi nahasinga asauba mai tampham sangoiri lairaba lamdam asida rims na kayam kanhali haibisi aikoi khudimona khangnaraba ngaktani nongmata kangdana anaba kya la yengli doctor kya amas puthokre thabak phangdaba na kya ama thabak piri mapana sakhigidaba asauba senpham kya ama sep tawbada natana lamdam sigi lairaba kya da khudong saba kya ama piri asigumba mai tampham sang asidagi doctor tamlakhiba professor G Sunil Kumar Sharma forensic medicine and toxicology Sabdrajang Hospital New Delhi ngasi rims ki khwaidi gi wanga post director oirakre masagi hotnaba kanba mahi masing fazana hairaba mahiroi kya takpi tambi bigi full experience lairaba misa amasuni hadak United Kingdom gi Leicester da pangthokiba virtual autopsy training da North East ki ahan boina mai paklaba misa amasuni maangna director oinaba Record eligibility adubu fulfill oinaba panam adubu phangnaba honarakpa haibasi arrive nati lamdam sigi miyamna magi damak sakthoksaningai ni prime minister na siya lawduna cabinet minister yauna pangthokpa appointment of the cabinet committee ACC haiba body amale hairiba body isina professor G Sunil Kumar Sharma bu rims ki director oina hokiba khumja english ngani kungo humdoi me manga da habakibani masida miyamna hena harauribidi masamak rims da doctor tamlakhiba misangni ngasida rims ki quality ki wangba post pairi rims akhonaba kari tawsigi haib hauzik loin urabani rims akhonaba miyam nungai henba mahiroi singi yaifana खुदिमक तौरक्पा अमदी तौरक्तबा मागी मखुत्ता लैरि हाइना लौबा यारि मपालमगी मीना डायरेक्टर ओइरक्पगी महुत्ता लमदम सिगी मियोइना ओइरक्पसि यामना लेब फबनि मसिदा अखोइ मसिलगी मरक्ता कलक्पा यिंगसिनबा यिंगथिनबगी थाउदोक्तुन लाइरबा लेवासगी मियाम अमदी माहिरोइसिंगी दम खल्लगा पेनथोकपा कथोकपा मथौ यामना ताइ lamdam sigi leibak lehaud saurakpa mi amana saukraba hospital institute asigi director oirakpada singthanabagi amadi asoiba thiduna leiragadi rims sakhotpa wagani lamdam sigi lairaba sentok lambi leijataba miyam asigi khanbiraga amana amabu sagotminaba khangminaba amasangi mana hotna zabigi phanglak post amani haina pen thoktuna mating pangsinduna rims akhonaba hona bibasina khudimaki yaifanabani director gi post asi maangna punchi su papaiduna leigadaba nati aduga miyamna su rims asida leiriba asobo post pairiba khudimak amadi staff khudimak loina ikai khumnabi phamthoi खुदिमक लमदम सिगी याइफना बो होनरिबो ngaktani एखोइ मियामनो सो अयत अपन पीदना बो होनगदबनि अयत अपन क्या मसु पीदुना लैरगदि एखोइ इसानि साबु थांग यनसिनजबनि हाइरिदबेगी मरम लाइति सेंटरना सलाइरिबो हॉस्पिटल इंस्टीट्यूट ओइबना खुरो हेक थांगदुन लैरबो खुदिमक सेंटरना सुपाइ हेक पासिनग्रबा हेना मांगजरिबसि लमदम सिगी मियाम एखोइ खक्तनि हौजु मसिगी ममी अमा साउना ताबा होरकलिबनि करिगिदमक अयत अपन खरा लैबगिनि Kumbi Saiton Salan Kunjan Bazar Yumamani Dukan Mai Sakri Ngasayo Pung Mapan Gamini Puram Tarakamatamda Kumbi Kendragi Manung Sanva Saiton Salan Kunjan Bazara Gyasti Horakipa Maina Yumamadi Dukan Kya Maina Sakri Adi Taudo Topam Gimanak Nakpadalaiba Mio Shindiki Panga Paugi Matunginadi Lebaktipa Taudo Order Saiton Salan Kunjan the Liba Hobism Prem Amadi Hobism Rameshurgi Yunga Konava Dukan Sutum the Mai Sakri Aduga Tangnana Liba Telem Kantagi Yumamadi, Dukanamadi Hobism Kumar, Yungi Saruksing Main Sakieri, Mayadu Hobism Prem Gimung the gas lick Urakpadi Horakibani, May Sagla Heavy Hek Kangbuga Maraknak with the labor Miam Maikana Bohonaki, Tunga Manipur Fire Service Kangbu Laktuna, Maikan Bigi Tabuk Sataki, Adomenama, Taudo order Mio Amata Aso upon the Yaukipalati, Heidi. Maisapagi Taudo Lantum Amadi Mal Sankya Ama Ata Tokrabagi Havigi, House of Howie in the Subsaba Pau Pangmamdri.
Pochai puba gari sani Imphal gidamuk jaribam thadokre. National Highway 38 Imphal jaribam lambi da pochai puba gari sani security force kaloinana ngasi ayuk jaribam dagi Imphal gidamak khongsankre haidi. Aikogi jaribam paumi gi paugi matung ina gari sing adudagi marakta all tanker marfuga taret pochai thanayawba gari taragumdai ngasi ayuk anganbada jaribam dagi Imphal thadokki. Masigi matungda anirak subu oina pochai thanayawba gari samasu anirak subu oina Imphal gidamak jaribam thadokki. Security squad konadabadagi haujik jaribam da all tanker taragumdoi LPG tanker taret pochai thanayawba gari kuntraganiti haujik jaribam da station tawduna laidi. Gari singasi hayeng ayuk Imphal gidamak jaribam thadokane haidi. Dalit member lak ama henbagi yum sabadana tana Manipur gi district taraga taruki leita laira angang singidamuk Dalit school linkhatuna lemna mahimasing tambigani Rajan Ayangba. Dalit member lak ama henbagi yum saragani haina All Manipur Dalit Development Association gi President Dr. T.S. Rajan Ayangba na phongtokri. Wapam masingasi Manipur Dalit Development Association gi President Weiba T.M. Rajan Ayangba gi Kurai de lebi yum na pangtoki pa paugi mipimama da magna phongtoki bani. Magna makata na hai association asina lamdam asigi so tharab leita lairaba miyoi singi damuk matam kuina pekhatuna lakpa thabak thorom singi manungsana All Manipur Dalit Development Association na lamdam asigi leita laira singi damak yum sabina bahaiduna central government da memorandum pishin balekre center gi maikaidagi so handak sai sida soidana ayaba pirak lagani haibigi thajaba leiri maram aduna yum kai leijadaba madi yum leijadaba Dalit ki member la amarumda lam lem na piduna yum sanaba thabak pekhat pa horagani loinana association asina lamdam asigi ngam khaibu aikoina ngak senabagi damak sing amasum tambak ki mafam singdagi Dalit army semgattuna Manipur gi ngam khai ngak na thabak su pekhat pa hore loinana sing amasum tambak ki district taraga taruk leita lairab angang singi damak association asina Dalit school linkhatuna lemna mai masing tambina panam thamle ki magna makata na hai maram aduna association asina leita lairaba miyoi singi damak association asina pekhalagli pa thabak thoram sing asida lamdam asigi CSO sing amadi miyam puna support tawbiyu haina su appeal tawki loinana leita laira singna central lengana pekhat ka dawriba khudong saba sing asi lahuna bigi damakta All Manipur Dalit Development Association ki member oibiyu haina su magna makata na phongdokhi haina pawuksida makata na palakli adugo tentak na sumna meyam da thamjage haujikui na di meyam paw si matang sai lusinjarage amasu makhata ba anauba update meyam puna ngai mina sena channel sigi mekeri gi myangi mafamda makhata na thamjari makhata ba anauba update meyam puna ngai mina sena channel sigi mekeri gi su myangi famda makhata na thamjari